Chief Minister Nongthomba Mirenbu BJP Central Leader Singna Kaurokpatagi ngasi charter flight amada Delhi gidamak Imphal thadokre. Manipur uniform oiba law ama chatnadriba fawba lam leiba yonba yaroi haina miyamgi oiba khongjang ama changsinkhre. Amasong Kanglup kirang na maram oiduna status ida hidak langthak sing mahausagum na pusilak padapan malairaga so viral hepatitis B amadi viral hepatitis C gi hidak sing tha anirom gi stock talai haidi.